Hey guys, ngasi January date 8 ko. Ngasigisu nahangkay tawba dumaina ko daily Tarotscope yenggadoine. Habidi ngasigi numitida card kari message pangge kari advice pangge habado ko ngasigi oina. Ado ngasigi nasu card se ahum lauthokjage card ahum se hana ai lauthokjarage ko. So card ahum se leizare ado card ahum se ngaktang push tobiraga first, second, third karamba khansige habdo ngaktang push tawraga khanbiro left side tagi hobiu ko first, second, third karamba khansige habdo ngaktang push tawraga khanbiro ado ngasigi card message se yengminarase ko. अहानबदा क्वीन ऑफ सॉर्ड्स सारिबा कार्ड सिगी मतुंगिना अहानबा कार्ड खनबीबा इचिली नाउ सिंगी ओइना ngasiगी numitse isada gyan losing hena tansenba ngambagumba adagi isana si phagani si chumgani na lawkiba decision just stick tawbi taragadi isagi oina hena kanaba afaba lakpa yaba aduga isa se dum ngasigi oina isana isada trust tawbiyo isana lawjarakpa decision khudingmak isagi oina ngasi afaba oigani ko aduga ngasi luck adam laigani aduga isagi oina ngasi tawgena khanba pangthokena khanba thabak khara dum pangthokpa ngamba yabagi opportunity shu dum card na piyebako aduna pile 1 or card ahanba khanbi bechile now singi oina ngasi gi nimit se yamna afaba daw leiba aduga yamna strong oiba nimit ama oiba yabagi chances piyebako ani shuba card choose to be bechile now singi oina knight of pentacles hariba card chitholei ko sigi card chi mato ina ngasi gi nimit se pile 2 or card 2 khanbi bechile now singi oina paisa nungsagi lamda haitare ko paisa kitang excessively spending tawthokibagumba haibadi isagi budget tagi khare hena chatkibagumba or paisa sungcha chalhaningdaba jaga amda paisa chatkibagumba adagi paisa thadadrasu yaba jaga amda paisa thadarubagumba adugumba khara tawbi yai aduna paisa gi oiba field da kitang section biyo haibadi tahau kholauba tawdanaba section biyu adagi kanadaba jaga da yarige waste tawdanaba hotna biyu aduga paisa thadadragasu yaba jaga da oitargadi thadadragasu toknaba hotnabiyoba maramdi ngasi spend tawthokiba paisa se haidi mafam chabada tawkhragadi phai tahoudragadi isada regret chaba adagi haidi ai adu sinarabdrasu phadawni kaina khanba adugumba khara thengnarakpa yaibako aduna adugumbado leitanabagi damakta isana yarige paisa nungsa sinabda wisely sinnabiyu ngasigi numitse yarige patience leibiyu rush tawbiganu pre-plan tawba thabak khaidang pangthokbiyu ngahak ngahaki khalakpa wakhalna drive tawba decision da chatpigano na hayebako. Last but not the least, the High Priestess hariba card chitholei ko. Sigi the High Priestess hariba card sigi matugina pile 3 or card 3 khanbi bechili now sigi nanga sigi numitse luck adam laigani ko. Luck se dum higher side ta laigani daw yaba numit amadi dum oigani. Tawbada mo ngasi se isa se emotion na kitang high oiba haibadi mina kitang ngangpa or mina kitang kainom hairakpada isa na ayaw na hita khanjanbagumba adagi aina khalisina chummi na dum stick tawraga leibagumba ego tawbagumba adagi isa se emotionally kitang habadi overthinking tawba mood swings tawba sigumba khara tawba yabai chances leibako ado isagi na lakti dum high oina lei adubu isagi emotion je kitang control tawba darkar oi isana emotion je kitang control tawbiragadi afaba mayam adum thingnaba yabai chances leibako ado emotion je control tawbadi yam important oi magasigi oina so sumaina piye ngasigi oiba card message se stiki lawba yabai advice lawsin biraga mathangi reading amu ngai minarasi ko. Thank you for watching.